ngasi mayamgi mangda puduna lagliba film asigi maming A Moment to Remember. Film asi Korean film industry gi oina khwaidigi fajaba love story film sing manungda amani. Thamoi sengna nungsiba habasi karino habasi film asina mayek sengna takli. Mayamsu wari asi taminaraga soidana khangani. Film asi 2004 da release tawki loinana IMDb rate na 8.2 out of 10 ni. Film asi horakpada nupi amana makuta ticket ani paiduna railway station amada kanagumba mabung aiduna leiri. Nupi asigi maming Sujen kawi matam kuina mafum aduda ngaiba phawba kana mata mahaki mamangda laklamde. Mahakna ngairibase atai kana sunate mahaki boyfriend ni. Ngasi magi nungsinaba nupa aduga mahaka loinana yum thadoktuna CNC haiba numini. Adubu magi nungsinaba nupa adu laktabadagi mahak mathwai yamna nungairamde amadi mafam aduda kaptuna leiki. Ngahak leiraba tungda departmental store amada changaltuna mahakna cooldraink ama leiraba tungda store adudagi mapan thoki. Ngahak lambida salaba tungda mahakna ningsinglaki cooldraink leibagi paisadi piramle aduga cooldraink di loroktri haina mahakna ningsinglaki. Amuk hanna store aduda changlakpa matamda nupa ama thengnarami makutta cooldraink amasu pairami. Nupi aduna store manungda yengbada kanasu leiba uramde nupa aduna pairiba cooldraink adu lorami loinana nupa adugi mamangda cooldraink adu thaklaba tungda mafam adu thadoktuna chatki. Adubu nupa aduna mahangna tawribadu karino haiba gyan takhide loinana nupi aduna chatkibadu adumak yengduna lehawi. Hojik Sujen bus ta tongkhalami mahangna bus ki ticket ka ke tawda magi bag manungdagi purse lakthoke tawba matamda bag manungda mahaki purse adu yaramde. Mahangna ikon kona purse season kibasi store adudani haiba ningsinglaki. Loinana mahak amuk store mafamda laklami. Counter aduda leiba nupa aduna magi purse amadi cooldraink magi mamangda thamduna hairami. Adomna purse amadi cooldraink asi mafam asida kauduna thamna mamali. Hojik Sujena bab taraki mahangna ngasai cooldraink loduna thakhiba adu nupa adugini mahangna akoibada nupa adu thirami adubu mahangna fangkhide. Hojik Sujen yumda halaki mahaki imung manungna mahaki office ta thabuk tawminaba nupa amaga ngasi sienge tawre habasi khanglami adubu adum oinamak mangonda karisu nganglamde. Mathangi numita mahaki mapaga loinaduna mapagi construction site ta chalami. Mahaki mapa ase asoba construction site amagi company gi CEO ni. Mapana construction site mafam aduda sangma matamda Sujena hairami aidi gari manungda lehorage maramdi mafam adu full yamna hui. Mapa adu mathanta construction site aduda mathanta sangki construction site aduda nupa amana thabak suriba mayam adugi supervisor ga marai yenaraga lerami. Masigi nupa ase numdangda Sujena soibadagi cooldraink lokhiba nupa adu orami. Mahaki maming Chiol su kawi mahak asi mafam asida thabak suba mi amani. Adubu mahak asi architect tamlami aduga mahak asi architect ama oibasu pamlami. Mapana side mafam aduda hek yorokpaga supervisor aduna hairami. Aikoina concrete hapna mapon masai suna leire concrete asi hapke haiba nupa asina thingduna leire. Amadi ngasi hapa yararoi hayeng hapu hairi. Karigumba akoina ngasi concrete asi hapaudrabadi loss yamna oirani. Chiol suna hairami block asi mapangang country karigumba akoina namdana concrete hablaba tungda building asi ningkharaktuna mi kaya maram su siba yai. Sujen gi mapana nupa aduda hanglami nangi naming kari kawi. Chiol suna yamna sawningba mawongda hairami aina aigi ming kuntrarak haikrabani. Masi hairaga mahak building adudagi kumtharakhirami. Sujena adudagi cooldraink munduna thakibadu ningsinglaki adubu Sujena karisu hairamde. Tanja aduda mapa adu kar manungda changlaktuna hairami. Hojikani nupa singse yamna thuna sawgali. Masi hairaba tungda mapa macha mafam adu thadoktuna chatki. Sujena se fashion designer amani mahakna tawriba company aduda renovation gi thabak chathari. Sujen ga thabak tominaba nupa amana renovation gi thabak asi losindabadagi matha yamna sarami adubu Sujen na hairami aigi pabungda phone tawraga mateng pangbiu haigena. Mapana hairami ai mi ama tharake adubu mi adu wari yamna sarunu mahak asi napal yamna chawba amadi yamna usittabani aduna nangi nanangta leiba mi amada deal tawhalo. Mahak leiraba tungda mapana tharakpa mi adu Sujen ni company da laklami mapana tharakliba mi asi Chiol su erami. Maramdi Chiol su asi yamna sauganba mi ama oirabasu mahak thabaki knowledge ti yamna lei. Chiol su na hek yorokpaga
Sujen amadi magi thabak tawminaba nupa aduga leptuna leiba thengnaki. Chiyolsuna Sujen ubada karisu haramde mahangna Sujenbu kawkhibo orambasu yai. Matung tarakpada mahakki thabak adu horami. Adugi matungda Sujen mafam adu thadoktuna chatkirami amadi cool drink taknaba cool drink put aduda paisa hapsilami. Cool drink adu buttagi hek tholokpa tanja aduda Chiyolsu laktuna cool drink adu numidangda Sujenna mangondagi lawraga thakhiba mawongduda chap manaba mawongda thaklami. Matung tarakpada Chiyolsuna mafam adu thadoktuna chatki. Chiyolsuna magi gari manungda famlinga matamda motorcycle thauduna lakpa nupa amana Sujengi bag adu mullaga chelami. Nupa aduna Chiyolsugi gari mapa hek yoroppaga Chiyolsuna magi gari gi thong adu hangdoklami. Thong aduna maram oiraga nupa adu tusilami. Makha tarakpada Chiyolsuna bag adu Sujenda pirami. Gari manungda Sujena Chiyolsuda sorry harami. Chiyolsuna karigi sorry no haina harami. Sujena harami ngarang numidang aina nangi cold drink thakibadugini. Makha taraduna Sujena mu harami aina ngaklibadi nangna ibu masak khanglambasini. Chiyolsuna pakhom amata piramde loinana Sujenbu mayum yongna thinbirami. Sujen asi Chiyolsugi mawong mataw aduda ngawrami loinana Chiyolsu unaba pamlami. Mathangi numita Sujen magi office ta laklami adubu Chiyolsu su mafam aduda leiramde. Maramdi Chiyolsugi mafam adugi thabak adu loikhibo oirami. Mahakna Chiyolsugi construction site aduda mamanabi mayamga loinaduna chalami. Makoina Chiyolsu amadi magi marupsinga drink tawduna leramba thengnaki loinana khangna makhoigi nakanda khangdaba saraga nupising adu chalami. Chiyolsu busy oiba maramna makoina chatpa adu uramde. Sujenna upai litabadagi Chiyolsugi manakta changlaga harami akhoi mayam thaba ama chalubani nang mafam sida ubadagi sumna changakpani. Hojik Sujen amadi magi marupsing adu Chiyolsugi group aduda punna leminaki. Chiyolsu amadi Sujen matam kuira fawa mafam aduda punduna lei. Matang aduda Chiyolsuna Sujenda pithaknaba drink ama pirami aduga harami. Karigumba nangna drink asi loiba fawa thaklabadi akhoi ani punchi supagi oina puna leigani. Makha tana Sujenna harami karigumba ina thaktrabadi Chiyolsuna harami karigumba nangna thaktrabadi punsigi aroiba mikup fawa nanga aiga mitop amagum leigani. Kaitonungda akhoi ani puna leiba yaroi. Sujenna drink adu loina taklami makhoi ani kiss tawrami. Masidagi makhoi ani gi nungsinaba love story haukhirami. Hojik makhoi ani nungsiraba nungairaba matam kaya ama punduna leiminaki. Chiyolsu su Sujenbu yamna nungsirami. Mahangna Sujenbu baseball sanaba tambirami amadi jwar sanabagi trick kaya amasu takpirami. Chiyolsu su ayama matamda Sujenga loinaduna leiminarami. Mahangna Sujenbu yamna nungsirami. Amadi Sujen yaudana hingba ngamlamde. Sujensu Chiyolsuna khaliba sigumna samhanana khalami. Sujen asi fashion designer amani aduna Chiyolsuna interview da sekadaba dress adu makhut mangna design tawrami. Dress adu selaba tungda interview pigidaba company adu fawa langminaki. Sujenna company adugi mapanda lehauki. Chiyolsuna harami aigi interview loiba fawa ngairano nang yumda chalamo masi hairaga mahak interview gi damak company manungda changkhirami. Chiyolsuna interview loiraga tholokpada Sujensu chalamde mahak pungaiduna leiba thengnaki. Mathangi numita Sujen mapaga loinana garden amada famlami aduga masa mathanta momon noklami. Machanupigi mataw adu ubada mapana machanupigi punsida nupa ama lei haibasi khanglami loinana hanglami mahak adu kanano haina. Sujenna haido haiba yaramde adubu mapana hanjen hanglakpadagi machanupina harami mahak architect amani mapana makhatana harami ai mabu naba pami. Sujenna Chiyolsugi manakta laktuna harami ai pabungna nambu naba pami hai. Matamduda Chiyolsuna yaramde Chiyolsuna Sujen amadi maga thak manade khanglami. Maramdi Sujengi mapa aduna company amagi CEO ni aduga mana suna kake magi company da thabak tawba worker amani. Aduna Chiyolsuna harami nangna prince amani aina lairaba macha amani. Aina nangbu yamna nungsi adubu aikoi anigi luhongbasi kanamatana accept tawroi. Sujenna Chiyolsubu yamna thamlami adubu Chiyolsu asi yamna practical oiba mi amani aduna mahangna yaramde. Nongma makhoi ani restaurant amada famduna lerami. Ikhang khangudana Sujengi family mafam aduda laklami. Magi family ubada Sujen ngaklami adubu
Mapana harami nangna mafam asida akhoi kauraga nangna ngaglibaduna karigino tasengnamakti sujena siol su khangandabida magi family adu siol su bu unanaba kaubani maramdi mahangna siol su go lohmo pamlammi lohongbagidama siol su ga magi family ga unaba asi darkar oi sujen gi mapana siol su masak khanglami makhoi loina punna phamlammi adubu amaga wari di sanaramde pungsik siklammi masi ubada sujena harami ai washroom sangkige sujen washroom da sangkirami maramdi masa khara ngamlamdi nakan amaramda sujen gi mapana nangi family da kana lai hanglammi siol suna harami aigi da magni habada kana su laitre makata na mapana hanglammi nangi oiba yumdi leibra siol suna harami leite hojik phawgi oina aigi yum leitri siol su khalami sujen gi damak aibu accept toroi haiba khanglammi aduna mafam aduda salage harami mahangna hek sakke tobuda sujen gi mamana thinglami aduga harami sujen tholpa ngai kisi sujen gi mapana siol su da harami aina nang thabak tagi loktholobani siol su gi mafam da thabak ki awat paleramde adubu mahangna harami aibu ngapiyu aigi maram dagi nakhoi gi family da awaba khara pire ai makhata na sujen bu amu unararoi nakal amarom da sujen gi masa nungai taba henjelakpadagi masa matanta nong marakta mapan thoklami mahak masana masabu gyan taramde amadi wanthakirami mi mayam amasu magi manakta senselami restaurant manungdagi mapanda mi mayam ama lebudu ubudagi sujen gi manaw nupi mapan thoktuna yengki amadi sujen wantharaga leiba thengnaki mapana kamaina tawni khalinge matamduda siol suna sujen bu konkhattuna hospital yongna purami hospital da leiba doctor aduna harami stress namaram oiraga wantharakpani numdang ama phajana potharabadi soidena fani sujena mamit hek pangthorpaga siol su rami mahangna sujenbu siena konselami mapana mapam khara lapa jaga dagi loinu rami mapana su makhoi ani yamna nukseni haba khanglamni wari asigi loiselak pasaru ase YouTube channel entertainment blog ta upload tokjagani mayamna YouTube channel asibu subscribe to biramu madi support to biramu YouTube channel adugi link atu description da hapsaramge mayamna subscribe to biramu like and share to biramu